क्या क्या प्रॉब्लम है? अरे यार हम लोग क्या क्या प्रॉब्लम है? क्या प्रॉब्लम है? कुल लॉ एवरीवन द प्रेस ड्यूटी है ये रिलैक्स 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 हम लोग ड्यूटी कर रहे हैं रिलैक्स रिलैक्स ओके 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 हम लोग ऐसा तंका मत करो हम लोग भी ड्यूटी है हम लोग क्या अरे सुनो अरे कोई बात नहीं अरे ये भाई देख रहा हूँ ऐसा कर रहा है कल से देख रहा हूँ मैं चलो लो करो ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯄꯤꯇꯦꯁꯟ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯈꯣꯡꯖꯟꯂꯣꯏꯁꯤꯡ ꯑꯗꯨ ꯇꯤꯌꯥꯔ ꯒꯥꯁ ꯀꯥꯞꯄꯒ ꯇꯪꯈꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯑꯗꯣ ꯂꯣꯀꯦꯜ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯤꯕ ꯇꯪꯈꯥꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯂꯧꯕꯅꯤ ꯑꯗꯨꯕꯨ ꯔꯦꯄꯤꯇꯦꯁꯟ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯇꯔ ꯑꯁꯤꯗ ꯆꯌꯦꯠꯅꯕ ꯊꯣꯛꯂꯛꯑꯝꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯁꯤꯡꯗꯗꯤ ꯃꯊꯧ ꯑꯗꯨ ꯍꯦꯟꯖꯟꯅꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨꯗꯤ ꯂꯩꯔꯦ ꯔꯦꯄꯤꯇꯦꯁꯟ ꯐꯣꯔꯁꯅ ꯉꯔꯥꯡꯃꯛꯇꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯄ ꯃꯇꯝꯗ ꯆꯦꯛ ꯇꯧꯕ ꯑꯗꯒꯤꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯗ꯭ꯔꯥꯏꯚꯔ ꯐꯨꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯔꯕꯅꯤꯅ ꯉꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤꯃ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯦꯝꯕꯨꯂꯦꯟꯁꯅ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗ ꯔꯦꯄꯤꯇꯦꯁꯟ ꯐꯣꯔꯁꯅ ꯍꯥꯏꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯉꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯖꯦꯜꯗ ꯌꯦꯡꯉꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯔꯒ ꯑꯅꯥꯕ ꯍꯣꯟꯗꯣꯛꯅꯕ ꯊꯥꯖꯤꯟꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ